Maribang Ningba Bharat Jati ki Moina Manipuri am Sokuchaninga police officer mani Mabu encountered another lone lumaga Yama Kawadi Act Magi Makada all blooded Hativisi Mamena am Satina am serious Winelawi Mayamuchan Mabamna Kurumjari Haukiba Cheolda Manipurda Karamba Maruiba Taudok Singh Toki Habadu Komsin Zaduna Northeast Windona Putok Chaba program The Weekly News Ta Mayamdram na Okchari Mayam Gitamoy de Su Kangning Bagilang Nabab Horam Gani Kanjay Haukiba October Kuntra Mathoida More the SDPO Ina Tabak Buba Jongtham Anan 𝐁𝐞𝐲 narco-terrorist ki attack da khanghaudana punsi lomki amadi hariba thodok aduda chenaba miyoi sing manipur lengakna karam action logani haina lauthoki amadi May 3 dagi thoklakliba irang asida manipur gi tongan mafam singda ngasi fawa leptana combing operation chathari hariba thodok singa sigi samlapa paudam sandokpa paudam hosik yengminasi District Administration 𝐋𝐢𝐯𝐞 na sanjuna 𝐋𝐢𝐯 District asigi kairak 𝐂𝐲𝐈𝐬 pangtopa football gi natural grass ground ama sanaba amasung kairak tagi wabagai tera urak amadi wabagai tera urak tagi turel mamai fawgi lambi sembagi uref uyung tambagi thoram ama haukiba October 18 da pangtoki thoram aduga mari ledena Chief Minister N Birena haike afaba politician ama haibasi lambi thong semba amadi leitalaraba singda mating pangba adu khakta nate ngasigi mirol amadi tungi mirol gi damak aikoina karamna safe oina ngaktuna thamlamgadagi haiba khallaga thabak tawba adubuni afaba politician haribasi haina fongdoki punna lupa crore taramari romgi senfam oigedaba project sing uref uyung tambagi thoram aduda yaski minister Govidas Konthozam social welfare minister 𝐶𝐷𝐸 Rajya Sabha gi MP Lesembasana Zauba MLA M Rameshwar MLA 𝐾𝐻𝐸𝐬 MLA K Ravindra MLA SK ba amadi MLA Dr Usam Deven Sarugyaki Masima Faika Pigraba Lakidraba Mayam Shoba Mayam aduga yung kaidana seliba mayam se masigi puwari da makoi lehauragadabani makoina ngasi awaba khara thengraba makoina ngasi unsi katlibaduna maram oirkanda mutgadorba mulumgadorba kigi manipur da leriba indigenous population ekoi se makeup holabani unguarded toiba senabinaba leitaba ngapinaba leitaba madugi system ami makhada ekoi se sai lisang sina lakari kanamta na hanne yengde Saibunate Nanganate Hunmanate. A queen later may believe us a caramelly back to know. If I puna, say listening any sumna, Makota Tang Katang Pyraga, Arambai Katang Pyraga, Katang Pyraga, Nagala Padumba, every Malay back to me. Say the Tunda Pugi Puari, Madu Kanana Honabada, Nursing Maharas, Gambir Maharas, Hiras and the Tola Kanda, Anga Saraga, Gorilla Warfare Toroga, Kalaki Malay back to me. Maharaj Hindu Chakram Matung Gangasidi Koi, Paratatil Matung de Kogi, Fivum Karino, Akui Kamana lady. Politician I will say, Lambitung Shambok to Kaknate, Laiva Prazawana, Tabashabato, Putukumate, Nasigi Mirolam Litungi Mirolda, Akui Zati, Kamana Hindu with the Gana, Kamana Naga Tamang with the Kamana, Safety when a Tamang with the Gama Wakan, Kalagawato Gudbuni, a Shamba politician. Haukiba October 18 da Konthozam ACG Manung Chenba Nambol Phasing the Nona Staba Kaboklei Keitel Sangaki Sangavagi Thoramda Health Family and IPR Minister Dr. Sapan Ranjana Haike Varat Tugagi Haiba Manipur Manghanaba Honaba Kudingmak Amata Yaroi Masigi Namak Lingak Sina Tingnagani Haike 𝐶𝐻𝐶 Nambol da Nona Digital X-ray Machine Amat Thamke Masina Thangnaba AC Sing Yauna Miyamna Kananaba Fanglagani Haike Loinina Kunai Sibu Manghangadoriba Tamthiraba drug tagi haurakliba naha singbu kalhaunaba miyam punna honaminasi hainasu Minister Ranjana haike VZP booth level committee foizing awangna sanjana pangtokiba thoram aduda mandalgi president H Lal Kanhainaf president Nambol Municipal Council gi hanagi chairperson T Ivocho amadi hanagi vice chairperson A Bimolana guest of honor oina sarugyake Manipur indigenous population indigenous community में मंगन के है बदी राजनीति सुविधा है क्या वो है उसे ऐकोई के लोग तरी सरकार थिंगरी से मपान लोग संगत indigenous नक्तबा influx लाइव community
ꯃꯄꯥꯟꯂꯣꯝꯗꯒꯤ ꯆꯪꯉꯛꯄ ꯅꯣꯟ ꯏꯟꯗꯤꯖꯤꯅꯁ ꯃꯤꯁꯤꯡꯗꯣ ꯑꯗꯨꯒꯅꯦꯕ ꯐꯖꯈ꯭ꯔꯕ ꯂꯝꯅꯤ ꯃꯅꯤꯄꯨꯔ ꯌꯥꯝ ꯐꯖꯈ꯭ꯔꯦ ꯀꯩꯅꯣ ꯏꯁꯣꯔꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯦ ꯌꯥꯝꯅ ꯐꯖꯈ꯭ꯔꯕ ꯃꯑꯣꯡꯗ ꯊꯝꯃꯤ ꯄ꯭ꯔꯤꯊꯤꯕꯤꯅ ꯍꯧꯖꯤꯛ ꯁꯥꯎꯊ ꯏꯁ ꯑꯦꯁꯤꯌꯥꯟ ꯀꯣꯔꯤꯗꯣꯔꯒ ꯍꯪꯉꯛꯄꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯍꯧꯈꯤꯕ ꯖꯨꯟ 18 ꯑꯃꯗꯤ 13ꯒꯤ ꯂꯣꯟꯅꯕ ꯑꯍꯤꯡꯗ ꯊꯣꯛꯈꯤꯕ ꯈꯥꯃꯦꯟꯂꯣꯛꯀꯤ ꯂꯥꯟꯐꯝ ꯑꯗꯨꯗ ꯀꯣꯛꯇ ꯐꯤꯕꯝ ꯊꯤꯅ ꯁꯣꯛꯇꯨꯅ ꯃꯇꯝ ꯁꯥꯡꯅ ꯂꯥꯏꯌꯦꯡ ꯆꯠꯊꯗꯨꯅ ꯂꯩꯔꯛꯈꯤꯕ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯁꯦꯛꯃꯥꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯃꯍꯥꯔꯥꯕꯤ ꯑꯋꯥꯡꯗꯒꯤ ꯂꯥꯏꯃꯌꯨꯝ ꯄ꯭ꯔꯦꯝ ꯆꯍꯤ 18 ꯑꯄꯣꯛꯄꯤ ꯃꯦꯃ ꯍꯧꯈꯤꯕ ꯑꯣꯛꯇꯣꯕꯔ 18ꯒꯤ ꯑꯌꯨꯛ ꯄꯨꯡ 6:30 ꯇꯥꯕꯗ ꯏꯝꯐꯥꯜꯒꯤ ꯔꯥꯖꯃꯦꯗꯤꯁꯤꯇꯤꯗ ꯑꯔꯣꯏꯕ ꯁꯣꯔ ꯍꯣꯟꯈꯤ꯫ ꯅꯤꯡꯁꯤꯡꯕ ꯌꯥꯕꯗꯤ ꯆꯤꯟꯀꯨꯒꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯃꯦ 3ꯗꯒꯤ ꯃꯩꯇꯩꯒꯤ ꯃꯊꯛꯇ ꯍꯧꯔꯛꯈꯤꯕ ꯂꯥꯟ ꯑꯁꯤꯗ ꯊꯣꯛꯈꯤꯕ ꯅꯣꯡꯃꯩ ꯀꯥꯞꯅꯕꯒꯤ ꯊꯧꯗꯣꯛꯇ ꯃꯩꯇꯩ ꯃꯁꯤꯡ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯁꯤꯈꯤꯕ ꯑꯁꯤ ꯈꯥꯃꯦꯟꯂꯣꯛꯀꯤ ꯂꯥꯟꯐꯝꯅꯤ꯫ ꯈꯥꯃꯦꯟꯂꯣꯛꯇ ꯈꯨꯠ ꯊꯣꯛꯅꯈꯤꯕ ꯑꯗꯨꯗ ꯃꯩꯇꯩ 9 ꯁꯤꯔꯒ 10ꯅ ꯑꯁꯣꯛ-ꯑꯄꯟ ꯅꯪꯈꯤꯕꯅꯤ꯫ ꯑꯁꯣꯛꯄꯁꯤꯡꯒꯤ ꯃꯔꯛꯇ ꯂꯥꯏꯃꯌꯨꯝ ꯄ꯭ꯔꯦꯝꯁꯨ ꯑꯃꯅꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯑꯊꯧꯕ ꯄ꯭ꯔꯦꯝꯒꯤ ꯃꯐꯝꯗ ꯂꯝꯗꯝ ꯑꯗꯣꯝꯒꯤ ꯃꯤꯌꯥꯝꯅ ꯂꯝꯕꯤꯒꯤ ꯅꯥꯛ ꯌꯦꯠꯇ ꯂꯦꯞꯇꯨꯅ ꯂꯩꯁꯨ ꯀꯠꯇꯨꯅ ꯑꯋꯥꯕ ꯐꯣꯡꯗꯣꯛꯈꯤ꯫ Manipur Malay Manipur Lamse, Amakani and Honazariva, my Teo Jatisna, Kabiam Tero, Santi Lamina, she had an Lamnams Amakani and Honazariva, Layugrava, short Arlamja, Sakarasina, Tandi, Nakation, Kelakata, sing again, Hana Lauto, Pini, Lauto, in the dog day. Aduga, Shui was already my had the Jum the Tana, who didn't use the Kaida, Social Layman, Sakas is Talaga, Capital Lane, but I should be, she couldn't be. Some labor work sweep a man say, Mrs. Sagan, some camps hung young like you have said, Hamilton. I told him that within 4 or 5 days, four dollars laying on the George Satukon Deba, to check up the Pasuka that I have a poor Mayam, the woman I am say, must hold you a kind of the labor Mayam say, must say, Tuna, I took him the laying bigger than me, Moya, what could you want to bigger than the kind of labor Santi, labor kind of knock, but that's true Yariba, Sakas and knock to him, but the Prazan and knock him in a Padu Lamando, Padu Mado, Sakan Simon Toy, Mado Atuma to bigger than I say, seems to come again. Ice Plant Unit Ama PMMHY Department of Fisheries Government of Manipurgi Makada Samusang Santipurda Haukiba October Kuntrada Hangdokre Hangdopagi Thoramadu Mayang Imphal AC ki MLA Kongkam Ravindro Fisheries Department ke Director Haikam Balkrishna Amadi Department of Fisheries ke Joint Director Okram Zivan Latana Mathang Sina Chief Guest President Amadi Guest of Honor Oina Sarugyaki Thoram Aduga Mari Lenina Fisheries Department ke Director Haikam Balkrishna na Haiki Lamdam asida ing asagi khal kaitharakpana maram oiraga sabagi chang hengalakliba asida nga liduna thambak ngamdabagi fibam lakle nga gi farm tawriba singna nga yonba ngamhodaba matamda nga sing masa soktanaba hotnabada awaba kaya mayuk naramba adu Ice Plant Unit asina chawrab mating oiragani haike तसेमदी मणिपुर ध्यान हान कदम अमतसु कोई स्टोरेज नत्रगा आइस प्लांट की पोसेम त फिशरीज की डिपार्टमेंट की मखादा फिशरीज सेक्टर से लेके दी है ना लोग हाइन खाली अरो सी अहन बोइनम कोई गवर्नमेंट ऑफ इंडिया ना PMMSY स्कीम की चही 2021-22 सिदा पिरक मतम कोई ना डिस्ट्रिक्ट वाइज खाइदो है करिनो मंगा से बिष्णुपुर अनी मरमदी बिष्णुपुरना ना ख्वाइदे यामनो पुथोकपगी ana farmers yam leiba then Imphal West ama adu Imphal East ama thobal dam maina tawba do aje Imphal East ki di sanga gre na hogi bhapta da adu ngasi sina Imphal West ki allotted Ice Plant Unit sini Democracy Chatpa Leivak Amada Opposition Party na Taurakpa Thavak Thoram Khudingda Leivak Amaga Yengthinabagi Maungda Paliba BJP Lengak Asina Chalairiba Asi Leivak Thivani Amadi Democracy Bu Khongoi Nabani Haina MPCC ki Legal Department ki Chairman Advocate S Yama Chorona Phongdokhi Wafamasi Haukiba October Kuntragi Numidang Wairam Congress Vavanda Pangtukpa Paugi Mifam Amada Mahakna Phongdokhibani Mi hakke tawi mi fuge tawi public servant da akai bachati haidina chingba hogdok aduda panjhallaga allegation tawraga register tawraba matungda maruina Manipur Pradesh Congress Committee Student Front Youth ki Front amachu Congress ki karmi Congress ki office biarna chingba singsi yamna natai jadaba criminal phagada na koitan tanadana mayum makai da koi thi dana
कौरगा वाली सानब याबा मौंदु नत्तबदा यामना एक्सट्रीम ओइबा लॉ इन्फोर्सिंग एजेंसी सिंगसिना चथरपदगी फॉर्चुनेटली और अनफॉर्चुनेटली छात्र की संस्थान छात्र की एकोगी फ्रंटियर ऑर्गेनाइजेशन के अंगांग तरुक पुलिस न फाइ पुलिस कस्टडी लौदना अंगप मखल की इंट्रोगेशन नत्रगना इन्फॉर्मेशन नत्रगना करी करीनो तोहम थोको पुनमक तौबदगी मसीदी एकोई लीगल डिपार्टमेंट की माइकैदगी चुंदे हाइना लौजरका कोर्टा एकोइना मूव तवी पुलिस न पुथोरप कांदा मदुदा अवाई अखुम लोगी मिगेंग येंगुरगा अंगांग तरुतो जामिन लोइनमक थादोरई जेल दा थाजन बियू हाइबनी अदुबु मखोई तरुक लोइनमक लुपा लिसिंग हुंगी बोन दा थादोरई अतोप मखा ताना लीगल की थ्रू दा मखोइना केस असि सुम चथरगदी we are ready to fight against the allegation of the police FIR. Breast cancer matau kamdongna narakpano kari treatment tawgani haiba kumna khangtokpa mathau tai. Breast cancer asi ngana detection tawhobana leina asidagi ngakthoknaba khwaidagi faba pambai ni haina Imphal West District Deputy Commissioner 𝐁𝐄𝐲𝐸 na haikre. Wafamasi haukiba October kuntrada no one should face breast cancer alone haiba thimda breast cancer awareness month October 2023 gi sarukama oina amadi check tawbagi thoram ama state NCD division National Health Mission Manipur District NCD cell amadi District Health Mission Society Imphal West na Karkinos Healthcare Manipur Khwaramban Nupi Kaitel Sinfom Amadi Saktam Kanbaluf Amasung Khwaramban Nupi Kaitel Samgat Sagat Baluf Kapulaga Khwaramban Nupi Kaitel the Bangtokiba Thoram Amada DC Kiran Kumar na Wafam Asi Fongdoki Pradana Kwale Ki was there. Taste of own key lady. Yanan. The taste of the some have the way taste of own central man lady father. Babina or Mawina. Sapada Mapanam the little ground de Manipur, taking the Boga taste of Onida, Kari Lailana again. Mayam Hangakani Kanbadaki, taste of the set of the key of Yamlan. So this particular psychology is a way home with the Kata and Hali, Labaxida. So Katpalam saying that the doctor Unajunga Masana taste of Jarakanda TST report, Pyrakanda hospital, the another doctor Unazal. She days the taste of was a doctor Unarakan Salini was it, sees what the Mangai, early detection, Yamamaru. Haukiba October kuntra mathoida 𝐶𝐿𝐸 militant singna snapper rifle na kaplakpada more police ki SDPO Chongtham Anan Mavukta Pandana Sokpadagi like another Nangdana Lake Ray. Lakidaba Anan Gitawai out of Haksang police na helicopter the Imphal Giberti and Visit International Airport to Perk Labamatunda, Janamski, Mog the Pors Madem Pangtoki, Cookie militant singna no may kaplakpagi Todok Adu Haukiba October kuntra matoi Ayupung Mapan Makairom Tabada, SDPO Anan Naluchingduna More police station gitim Amana. Moregi Eastern Science School gi ground helipad ama semgatnaba sengtokpagi thabak jatharingaida thokibani Cookie militant singna chungtaktagi lumlaga snapper rifle na kablakpada SDPO anangi pukki mathak thangba saruta nomai maruna pankhi Nakal anida akan mamoongda khutthokna bagi thodok aduna maram oiraga Manipur Police ki IG thamthingna luchingba DIG 𝐶𝐿𝐸 Hobism amadi 𝐶𝐿𝐸 SP yauna more tamna changsin kiba State Force ki team amadi AR ki team sing Bongyang amadi Sinam ki lona bada Cookie militant singna bomb season naduna ambush satharak padagi Thobal CDO ki personal mari asok apan nangkre Asokpa anidi khara fivam lubadagi AR gi ambulance ta palel da leiba 26 sector AR camp power puraklaba matung 𝐸𝐸 hospital 𝐶𝐿𝐸 gi ambulance na Imphal gi Ras Medicity da pukhatki ambush torakpa aduda state security force samadi Cookie militant sigi marakta akan mamongda numidang athengba fawba kapnaki Maraksida October kuntra mathoida khutlai paiba Cookie militant singna makhoida karisu hauruba tawdana nomaina kapsilaktuna more police station gi SDPO Chingtham Anan MPS bu hatkiba thawongbu state cabinet ki mifamna akan mamongda condemn tawkre amadi maduda chenaba Cookie militant singbu fadriba fawba more amadi akoibada coming operation chathanaba waref lawbaga loina henba force thazanki numit Adumaki ayupung taramatoi taba matamda Chief Minister's Secretariat ke Conference Hall the pangtokiba emergency cabinet mifam amada Thaudok aduda maram oraga thorakliba law amadi order gi fivam kupna khanaki hari mifam aduna leikidrabagi imung da lupa lakh yankai compensation pinaba amadi imung gi miyoi amada lenga ki thabak ama pinaba waref loki
Government na masak khangdaba organization singna thadorpa press note yariba makai print amadi electronic media singna kopne yengsilaba matungda pau phongbiu haina Manipur ge Chief Minister N Birena appeal tauki. Wafamasi haukiba October kuntra matoida 1st Battalion Manipur Rifles ground da pangthokiba National Unity Day gi tharamga mari lenena phongdoki. Pangthokiba National Unity Day gi tharam aduda Cabinet Minister Singh MLA Singh Police ki makok thongba officers sing amadi atop department singi luchingba sing su saruyaki CM na haiki state lengak asina apunbagi yengduna ching amadi tamda thong manana saukhatba puraknaba honari lamdam asida tangdu leitaba lamdam ama hanjilaknaba for khudingmaki mioi singna wakhal taminaduna nungsi chanana tungi mirol gidamak aikoi punna wakhal taminasi haiki Numinasi legal asibu Ekoi Bharat asibu amat wena punsin duna mapangul kalaba leibak ama wehelamada sowu thgang ukiba Sardar Vallabhbhai Patel gi mapong namitpu ningsing duna pangkok pani Sardar Patel na leibak asig damta tawramba kaya adu ningsing jaba amadi ikai khumna bo wena English ngani yasuna tara mari dagi asig ma thawramasi pangkok ko hawguna lakli thoidok hedona praja miyam gi marwaina MAIBAM sing civil society sing aduga honorable MLA sing honorable minister sing magi area da ninthina thabak tawnar padagi wakhal taminar padagi ngasi Manipur da thoning ba thogdok thokrakasu hojik bhata na ingna tamna shanti halaka hore asugumagi shanti hanjalai ba se koi amona kutta gisakhi danba ekoi leminari ba ekoi purpuna mangna wakhal khanthaba ekoi masel sungsen adana wari gotai sanaba aduga tungda lakadaba mirolgi damakta ingchigna nusi sanana lehunabgi forum yami naba matamni politically khenabale rambayai ideologically khenabale rambayai adubu Bharat ki apunma satam adu Manipur ki apunma satam ani simedi nasigi Manipur ki miyam na leringkai Bharat ki miyam na leringkai mache tabagi wakhal kainana bagi wakhal ekoi punamukta ki thalokadabni Haukiba October kuntra mathoi gi ayupung mapan makhairom tarakpada chinku ki terrorist singna sniper rifle na kaplakpa maruna panbadagi leikhejaba moreda duty taduna leiba Manipur police ki SDPO chingtham anand gi thawai yaudraba haksang haukiba October ngapigani haukiba November amada Janims ki moktagi postmortem tawraba matung first MR da leiba Manipur police memorial da Chief Minister N Birena luchingduna leisu katuna state ki thakta ikai khumnaba utkri Ikai khumnaba utpagi thoramatuda Cabinet Minister Singh MLA Singh Chief Secretary Security Advisor DCP atai makok thongba police officer Singh Central Security Force Singh gi officer Singh amadi leikidraba MPS officer anangi imung manungna sarugyaki Bharat Jati ki police officer mani mabu encountered natava lone lumaga yama kawadi act magi makada cold blooded hakimsi gamaina am sathina am serious wina lowi ngarang khudutagi moibu adum kawadi terrorism ro parana hu kanba joint combined team gi army SNI force BSF police commandos mayam ge kapunba joint operation hogre culprits in the father power left in operation all security forces escorted approximately 60 commandos and other forces. They have gone there, and whatever blockade they had created in More, that has been removed yesterday itself. Combined SF's raid is going on, and we have also identified who was the person who basically the group which indulged in this kind of activity. The investigation is on, and we are in a we hope that we will be able to arrest them very quickly. These kind of arrangements have been made, and the police has taken full control of More, and all security forces, including Manipur police, will fully operate in More.
स्नैपर नौमई सिजनदुना काबलकपदा मोरे पुलिस की SDPO CH अनन लेखिद्रब मतुंग मोरे तमना चंगसिनकिबा पुलिस कमांडो सिंह हौकिबा नवंबर अमगी नोंगालमदाई मोरे द हेक यौकिबगा मोरे मार्केट कॉलोनीदा कॉमिंग ऑपरेशन चथकी मफम अदुदगी न्यू टीवी फंगवा पाउदा स्पेशल कमांडो मणिपुर राइफल्स IRB असम राइफल्स अमसुंग BSF की अपुनबा टीमना अंगनबा अयुक्ता चिनकुकी नार्को टेररिस्ट सिंगी मथकदा चथकिबा थी हुंबगी थबक अदुदा कुकी की मियोय निफुमरी डिटेन तौके मकोय निफुमरी की मनुंगदा कुंट्रानिथोइदी म्यांमारदगी कांगलोन कायना चंगलपा बर्मिस सिंह ओइरमकी हारी 14 clubs and Mairapabi coordinating committee 5 villages Charangpat Bengi Thoksom 𝐿𝐶𝐤𝐻 Nepra company na sinduna chaisigi May ahumdagi chatarakli bat kuki narco terrorist ki lan asida ikhoina kari tawgadagi amadi lengakta kari tawhaningbagi habigi matangda miyamgi oiba mifam ama haukiba November amada Thobal district ki Charangpat mamang leikai de leiba singu arong ningthau laibungda pangthokibaga loinena waref kayasu lauki miyamgi mifam aduda social activist Maheshwar Thongnawjam Manipur University की प्रोफेसर सिंगलेन मैशनाम अपुनबा मणिपुर कनबा इमा लुफ अमकिल की प्रेसिडेंट nganbi leima amadi tongan tongan ba luf kaya gi mihut sing amadi Mairapabi ima kayana athoiba mithung sing oina saruyaki October kuntra mathui ge ayuk pung mapan makhairom taba matamda Moreda Eastern Science School gi ground da helipad ama sem na ba thorang to ba yeng silingai da kuki militant singna athapa mafam dagi sniper rifle na kablaktuna SDPO singtam anan hat khibadagi Manipur Police Commando yauna State Force ki ahenba team sing Moreda Junction khibaga loinena kuki militant singi mathakta chataropa comic operation Haukiba November ani faba makatana tongan tongan mafam singda chathaki November ani da Manipur Police ki Special Commando More Police ki Commando 5 IRB More Police Assam Rifles amadi BSF ki apunbar force singna More gi Taulal Senjang amadi Laikul Khun singda kuki militant sing fanaba coming operation chathaki VCP की डबल इंजिन की लेंगाकना इरांग असigi वारशिन पुरकपा ngamloidaba oirabadi Manipur da leriba CSO singamadi political party singna warishin puraknaba honaragani haina CPI Marxist ki secretary 𝐂𝐲𝐿 Santana Phongdoki wafam asi haukiba November anida AAP AIFB AITC CPI CPIM INC JDU NCP RSP amadi SSUBT gi mihut singna Manipur Press Club ta bangthokiba paugi mifam amada phongdokibani Santana haiki tha taruk suraklaba fawa irang asida maikai ahum punna famin naduna wari sanadriba asi irang tawhallaga sel thadarakpa yanabra malemda thokiba lan mayam table da famlaga wari sanarga warishin puraktuna sign tawnaraga lushin kiba ngaktani lan tawraga mi hatlaga mi gi lam loksilaga lan lushin nakiba nate Ipa ipu singi pauroda saringai da yeho haiba wafam adu ningsingba fai haina KSI Santana Phongdoki Maiki yani nadaga ahumgi misije pun haminadana sinbagi thagamada Bharat Sarkar BJP lusimba NDA gi aduga akoi Narendra Modi Prime Minister oiba adu Amit Shah na akoi Home Minister oiba sina amata honadaba aduna tha taru hela bauda masi Maiki khudingmaki bimyam bawduna pun haminadana university gi laitaba wai sanadari lusim biyaroba पृथ्वी का सो सो लजाऊ मैम से वारी सारगा टेबल द साइन दनो लुसे कि मंगा देबा लान दरगा नुई कापगा मी हालगा मी लम नोसलगा याने कि बम तन देबा अखुई सिदि खन्ना लोदन थादोपा खन्ना गन मोय तुंगे बा कोई सरकार से के नो मतन खन्ना बगी मिंद पैसा याम काइरे पैसा दो अखुई न्यू मिति टेंडर दौदन खोतना
पैसा पुसी सिनब याय अदुना नि मोय के बतो स अदुना सिमबई मतंग से कोई पोलिटिकल पार्टी तरह ने हम माइतबा अदुना यारगदी भारत सरकार ना बीजेपी नुसिम मणिपुर सरकार ना मणिपुरी गवर्नर ना करिमनि नेगोशिएशन से मई तौनबा मुखांग खुद पिरक्त्रबोयदि ngasi ke political party sai bitare ai ba sing masing sing na ai khanaraga negotiation tawna ba ke thong ko ne ai na sarkar yauduna Ningol oibi kayana lakadoriba ningol chakoba asida ningol oibi singna lanjina duna lairiba relief camp singda chatuna mating tawbiu haina amasung ningol kayana thokliba irang asi yenglaga mapam lamdamda chalaroi haina phongdoki wafam asi haukiba November anida Manipur Press Club ta pangthokiba paugi mifam amada Sandolalgi member ahibam ongbi Sophia Chanuna haikibani magna haiki haukiba May 3 kangluf anigi marakta thokliba irang asina maram oiraga lanjenaraktunar hojik relief camp da lairiba miyoi singda lamdam asiki ningol kayana chakoba chatpada pugadoriba Polam singadu relief camp singda mating punna tawminasi amade mabung mapa singna ningol singda khudo oina pigadoriba dakhina sing adugi mahod loizing loya da khunngak lairiba 𝐿𝐸𝐸 sing amade relief camp ta lairiba singda mating pangbiu haiki Dari yang ini pamulu tahu beje, nino dengan benar sih. Tapi narasina, ayah hajar, mai natu cakap baru sini. Lihat dari bersih dah, nino sini tu betul ba, nino cakap beri. Polam saya macam tu, lihat dah, namkai ngaki baru pasang dah. Katup narasina, nino macam tu kami naraga. Aduga nino sini ipam lam damna, nino sini dah mak happy kada betul sini dulu. Labjar baru lihat dah, loh nama namkai ngaki baru pasang dah. Katopigun haina ningol bi ayam haijari laigi daba ibung ipasingbu macan loiba oipanamakna ikai khunaba amasung nolupo ujari yauri peningon sing siap pergi lumong tengah di pa thatan tesu tengah di peningon bapa ni di kem da ni di pa wari sing sigi yenga ga amadi laigi daba mamungo pa pudam nei ba ki tanna ka thoki ba mo ke punam ki yenga ga ningon sakko ba haiba che la ki di sere aduga palen ba dona happy ka duga Posai punam sisu bagi ngkai ngai basinda amadi lili kianda haidana ba pasatun janbino aduga makoi ningon ni punam na pugadoi pa punam sisu ibungoi pa ngkai nga pasingi awara pa laina na haidara si pasatun tudala lili kianda laina kap iba maya ma dali yega ga koi ni ma sa ko ma se wanna ne ni na se duga ningon sa ko ba ga pija se duga mapam ram da dole lo na sak sa ba karena aku cat dari hari bahkan je paugi dan sapi dan musa mana na kami ningon sigi thona lasi dalam dan nasi maminya muka bebare kaya amasu atau ba thawai na pathapi na kiro ida ba ngkai ma na ida no tapai dana lai hai ba se khangda da bani akoi ki sarkar da attack to ra bani sarkar da ba attack to ba ma ba sa dam se di Pasal dia beri kata, itu tu bakal tahu iba se, karena apa? Nang lagi jaga nang mungkahan ko sat ko karena apa pangon, aduna hawar kalu, manipuri di kah iba kita puri kara iba, makoi dari ekoi kamta kamta rintre. Haukiba November 3 ayuk pung 3:10 tabada Imphal West District manung chanba Lamphal Police Station dagi nongsub lomda kilometer 3 rom chalaga Langol da leba NIT amasung Siza Hospital gi marakta Maitei Lipun gi Luching Purel mayang lambam promote masakhang da bakulai paiba miyoi kharana nomai round taruk lom kapsinduna hatna ba honaramle adubu masada asok apan amata yaudana samnada hinghauki jai yankai taruk lom suraba M promote apokpa leikidaba gauro jingmai rong mamang leikai dagini Mark Haukiba November 3 gi ayuk pung 3 taba matamda Langol da leiba Maitei Lipun gi office sa pangtukadaba mifam ama yawnaba masagi bolero registration number MN05A7410 da laki Bolero adu mahaki driver lograpam Johnny J Kuntaruk apokpa leikidaba L Okenna Thoraki mamangi passenger seat M promote na tonglaga zoni na thoraga lakpada gari aduna NIT gi get handorokpa amadi Siza Hospital yojinge gi lamlong gi marakta Siza Hospital lomdagi thorakpa car amagi maningdagi nomai round taruk lom kapselam ki bani nomai maru sing adu back seat ki maba body da amadi Thonggi Mingsel da Palaga Oirom da Faudofam Leramki, Karigumba promote na back sita Tonglam Labadi, Sojana Kudong Tiba Nanglambayai, no may capsule lamniba masakang da Bamio Singado Higok Machugi Kar Amada Laki. Forensic Science Laboratory gi mobile team amasu thaudok thofam da laktura crime scene adu yengsilaki. Lamphal Police Station na thaudok adugi matang da case ama register tawduna thisenba hawkre.
Thaudok aduga mari lenana maitei lipunge thauburel mayanglamba pramotna haiki malem asida khundariba maitei ekhoi amata oina punsinduna apunba manipurgi saktam kannaba honaringai cherak asida haukiba November 3 gi ayuk ikhang khangaudana maitei lipunge thauburel amadi thaumida masak khangdaba kulai paiba singna nomai round kaya kapsinduna khut tharakpagi thawong ase maitei kangluf amadi apunba manipurgi saktamda singnarakpani haiki May 3 thoibe irang jidaida mafam da akoina manipurgi akan apunba saktamje kannana ba khona jabagi lanjang jida akoijo akan ba saruk yajari maduna masi ngasi akoida khut tharakpasi akoina lausan jabada masi maitai kanglup amadi apunba manipurgi saktamjida singnarakpani haina laujai aduna ngakoida khut tharakpa matam jidaida akoida budi kaisu sohoutre adubu akoigi imung manung mayam ma leibanina makoida su pakhatpa akibiche dum yawi aduna hojik akoida khut tharaiba miyoi haijaningi bese nakoina tharibu khutsi maitai kangrupta thab khutni ana lojai akoina amadi apunba manipurgi saktamji thukaira pani ana lojai ana kana gumna popi gi pesana ni aga karigumba akoida khut tharko oiramagadi akoina su kana no akoida khut thariba haibisi koithi thiraga akoina koitan tanara agadi na khoisu lefam chahum khangoi aduna masi tawbidaba phai Maramdi, akoy hojik makti akoy lorok panthasi oibanina akoy mafam da law ubasinga na bagi akoy metel punna kanna sem sajari ba manungji oibana thabak se khara hena chinmana akoy su karan no ko thari je yam kanna akoy yengchan ba singjadri haitare adubu akoy sem sabasi loisanjare aduna akoy law je uba hogragadi akoy chap chana thinjarakani adubu da akoy na hajaningebati akoy I masel oiragadi tawnagumsi natragadi akoy na koitan tanragadi akoy imung manungsi leifong khangoi nakoy su leifong chawung khangoi masida tohoro haibasin tang akoy hajani aduna akoy gi khutsu yam tian mana tiam sangi adun thigalakani adun khangani ko aduna akoy adun koithi thirakani akoy aduna tawnada bida mun hando ko phai natragadi moju leifong chawung khangoi adu kani adun hajani Punsin nasi nusinasi waris tanasi habade yadana sum kaplaklaba mi sum halaklabadi cheng puraga sing nomai kaplaklabadi nomaina sing habasi natana atei karisu leiroi haina sakna raba saisakpa tapta haraga hena khangnaba lokrapam jayantana haikre dialogue tausi haringa da nomai sum kaplaklabadi kari dialogue no kari santino maitena lawgodori basi haina haukiba November 3 da Vesnupur district naran saina mamang lekai da leiba masagi yumda tapta jayantana Northeast Window News da phongdo Hiramasigi matangda paudam amataminasi. Punsinasi haibani nungsinasi haibani sa adu nungsinasi ya dawi po me thari kapa ko sele tri mai te sing ka ka su ya ni central force samna ka ka andri sum ka ta political dialogue ni dialogue to ni ka ta isi kari dialogue no sa la bun ki to dialogue si makto ko dialogue man go no ka na na nomai du ka pa ni nomai du di sandan mo mo ki pa khum du di sen pura badi koi phau mo chinna de sen pir pura di sen mo chingani mai tai mo sa thien mo mai tai ko pir kara di ko puno su bhap ta di mai adum sam to ko ni na sam na koi bu shanti na lawo matam du koi ga on sal la Moria de la Jadi Isam Samdar good lam to Shangri Ba, even AD Bio was not on a Tomaga, Karma Santi, no quite allowed to imitate quite allowed to receive. Nika, son, Sihat and Tumta, Karma Santi, no allowed. Tau you bunker of the King of Queen of Queen, and Tau you bunker, I'm beginning to Macap of course. I will lose the Macquarie Tau bunker, look at the capital. According to Tau you bunker, Shangri, the Haying Macquarie loan of beginning. Baramdi, we peace have the lava to the limitation, Catholic sing the cab, Catholic cooking up of the oil, and the sun, Opashilo, the Matamu, the Makoin, who the healthy color. And Shamadi, Makoina, Capara Trabano was all one what he Andra, among Itias, talk and photo controls in my tape, make some ear, may tile, above nothing Makoina Town, we sing this. Low Basara, Hilo, Marine, and Bonsa, low, we are in the Adu what when the thing step government and send me Matumba then I'm sure not Traga Kogi and a Koyo Lay Maki ACD Kogi ML administration Sindira Matumba de Low of some choice on one of the two but the son of Yauda de Koying Munamde I could take a Kiwana I see Tabaxisu Koy Marine never sing Koy ML administration Koy packet and Buya Palm some choice on packet can have it has the 8 times. Matang sada Northeast Window na sandok